ꯐꯖꯗꯕ꯭ꯔꯅꯦ ꯅꯪ ꯑꯣꯏꯅꯅꯦ ꯑꯩ ꯑꯝꯇ ꯂꯧꯒꯦ ꯁꯤꯒꯨꯝꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯖꯩ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟꯁꯤ ꯄꯣꯁ ꯇꯥꯏ iPhone ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯄꯛꯇꯤ ꯑꯗꯣ ꯀ꯭ꯂꯤꯌꯔꯇꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯅꯝꯕ ꯂꯥꯛꯏꯅꯦ ꯕ꯭ꯂꯣꯛ ꯅꯝꯕ ꯍꯦꯔꯣ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯍꯦꯔꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯈꯣꯏꯁꯦꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯁꯤꯗ ꯇꯧꯔꯒ ꯀꯦꯞꯆꯔ ꯇꯧꯕ ꯂꯥꯛꯏꯁꯦ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯐꯣꯇꯣꯁꯣꯠ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯃꯥꯒꯤꯅ ꯑꯦꯛꯁꯄꯦꯛꯇꯦꯠ ꯋꯦꯗꯤꯡ ꯐꯣꯇꯣꯁꯣꯠꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯌꯨꯝ ꯕꯥꯏ ꯍꯤꯜꯁꯅ ꯇꯧꯕ ꯃꯣꯟꯇꯥꯅꯥꯗꯅꯦ ꯃꯣꯟꯇꯥꯅꯥꯒꯤ ꯃꯐꯝ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗꯣ ꯂꯣꯏ ꯎꯠꯂꯛꯀꯦ ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯣꯔꯦꯟ ꯚ꯭ꯌꯨ ꯑꯔꯣꯏꯕꯤ ꯐꯖꯔꯀꯥꯟꯗ ꯅꯝꯃꯛꯀꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯤꯕ ꯃꯤꯅ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯃꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯂꯣꯏꯕ ꯇꯧꯁꯜꯂꯣ ꯂꯥꯁꯇ ꯐꯥꯒꯤ ꯃꯥꯟꯖꯜꯂꯛꯄ ꯀꯩꯖꯗꯦꯗ ꯁꯤ ꯀꯣꯟꯅ ꯇꯧꯔꯁꯤ ꯐꯣꯇꯣ ꯅꯝꯕꯩ ꯊꯕꯛꯁꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯁꯇ ꯅꯝꯃꯤ ꯀꯩꯒꯤꯅꯣ ꯑꯣꯀꯦ ꯄꯣꯁ ꯆꯦꯟꯖ ꯇꯧꯔꯒꯦ ꯃꯨꯊꯠꯂꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯌꯥꯝꯗꯤ ꯁ꯭ꯋꯥꯏꯗ ꯅꯣꯏ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯑꯅꯤꯁꯤꯗꯤ ꯏꯁꯧ ꯂꯥꯡꯉꯝꯃꯅꯤ ꯐꯣꯇꯣ ꯀꯥꯞ ꯂꯥꯛꯏꯔꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯐꯛꯂꯥꯡꯁꯦ ꯁꯤꯁꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯕꯣꯜꯗꯔꯅ ꯇꯧꯕꯤꯁꯦ ꯄꯣꯁ ꯍꯥꯏꯕꯁꯤ ꯕꯣꯜꯗꯔꯅ ꯇꯧꯕꯤꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯇꯦꯕꯜꯁꯤꯗꯒꯤ ꯐꯣꯇꯣ ꯈꯔꯗꯤ ꯊꯣꯛꯂꯛꯀꯗꯧꯔꯤ ꯅꯧꯅ ꯆꯠꯈꯠꯂꯛꯏꯕ ꯀꯦꯄꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯒꯤ ꯃꯥꯅꯦ ꯃꯌꯥꯝ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯇꯧꯅꯤꯡꯕ ꯋꯦꯗꯤꯡ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯄ꯭ꯔꯤ ꯋꯦꯗꯤꯡ ꯄꯣꯁ ꯋꯦꯗꯤꯡ ꯑꯦꯚ꯭ꯔꯤ ꯋꯦꯗꯤꯡꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯇꯧꯔꯤ ꯁꯤꯅ ꯙꯥꯀꯦꯁꯣꯔꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯙꯥꯀꯦꯁꯣꯔ ꯑꯗꯨ ꯌꯥꯏ ꯑꯗꯨ ꯄꯣꯠꯁꯦ ꯁꯣꯝꯗ ꯌꯦꯡꯉꯣ ꯁꯣꯝꯗ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯣꯅꯦ ꯕꯤꯁꯥꯜꯒꯤ ꯁꯨꯃꯥꯏꯅ ꯐꯝꯃꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯃꯅꯤꯡꯗ ꯂꯩꯔꯣ ꯃꯅꯤꯡꯗ ꯑꯣꯏꯅ ꯂꯩꯌꯣ ꯇꯥꯍꯧꯔꯅꯤ ꯉꯥꯏꯗꯣ ꯇꯧꯔꯦ ꯐꯖꯩꯅꯦ ꯌꯨꯝꯗ ꯁꯨꯃꯥꯡ ꯃꯆꯦꯠ ꯑꯃ ꯁꯦꯝꯕ ꯁꯤ ꯐꯝꯐꯝꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯋꯥꯠꯂꯦ ꯑꯗꯣ ꯁꯤ ꯑꯉꯥꯡꯅꯗꯤ ꯌꯨꯝꯗ ꯂꯩꯇꯥꯔꯒꯗꯤ ꯃꯥꯒꯤ ꯏꯍꯥꯡ ꯍꯥꯡꯕꯒꯤ ꯐꯖꯕꯩ ꯋꯥꯅꯦꯕ ꯃꯅꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟ ꯚ꯭ꯌꯨꯗꯣ ꯇꯧꯗ꯭ꯔꯗꯤ ꯕꯦꯆꯂꯔꯁ ꯄꯥꯔꯇꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯔ ꯂꯥꯡꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯄ ꯀ꯭ꯂꯥꯁ 9, 10 ꯀ꯭ꯂꯥꯁ 5ꯇꯒꯤ ꯇꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯦ ꯑꯥꯗ ꯂꯩ ꯃꯌꯥꯝꯁꯦ
ꯑꯁꯤ ꯃꯐꯝꯁꯤ ꯎꯠꯂꯛꯑꯒꯦ ꯁꯤꯗ ꯑꯦꯟꯇ꯭ꯔꯥꯟꯁ ꯂꯩꯔꯦ ꯑꯗꯨꯝ ꯒꯨꯒꯜꯗ ꯊꯤꯕꯗ ꯐꯪꯉꯦ ꯑꯗꯣ ꯁꯤꯒꯤ ꯌꯨꯝꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯗꯅꯦ ꯀꯤꯠꯆꯟ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯦ ꯂꯤꯕꯤꯡ ꯔꯨꯝ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯁꯤꯗ ꯄꯥꯝꯗ꯭ꯔꯦ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯃꯄꯥꯟꯗ ꯐꯝꯃꯒ ꯍꯦꯡ ꯑꯥꯎꯠ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯖꯒꯥ ꯈꯔ ꯂꯩ ꯑꯗꯒꯤ ꯆꯥꯐꯝꯁꯦ ꯑꯩꯈꯣꯏ ꯁꯤ ꯃꯅꯨꯡꯗꯁꯨ ꯂꯩ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯀꯩꯀꯥ ꯂꯣꯏ ꯂꯩ ꯃꯄꯥꯟꯗ ꯍꯛꯆꯤꯡ ꯂꯥꯛꯑꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯒꯦ ꯍꯥꯏꯔꯒꯁꯨ ꯑꯣꯞꯁꯟ ꯂꯩ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯇꯥꯋꯦꯜ ꯅꯨꯡꯋꯦꯜ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯔꯛꯑꯅꯤ ꯀꯣ ꯑꯥꯗ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯐꯝꯃꯒ ꯅꯨꯡꯁꯥ ꯌꯥꯏꯕꯒꯤ ꯑꯁꯤꯁꯨ ꯅꯨꯡꯁꯥ ꯌꯥꯏꯕꯒꯤ ꯃꯐꯝꯁꯦ ꯂꯣꯏ ꯌꯦꯡꯉꯣ ꯂꯣꯏ ꯐꯖꯔꯦ ꯑꯩ ꯍꯩꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯍꯥꯏꯗꯣꯏꯅꯣ ꯃꯊꯛ ꯀꯥꯈꯠꯀꯦ ꯌꯥꯔꯦ ꯁꯤꯗ ꯂꯩ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯤ ꯌꯥꯝ ꯂꯥꯛꯑꯁꯨ ꯐꯝꯕ ꯆꯟꯅꯕ ꯃꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯃꯅꯤꯡꯒꯤ ꯁꯤꯅꯔꯤꯁꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯔꯦ ꯃꯅꯨꯡ ꯆꯪꯉꯦ ꯁꯤꯗꯩꯁꯤꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯆꯥꯅꯕ ꯁꯤꯟ ꯂꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯇꯤꯝꯒꯤ ꯍꯦꯠ ꯁꯦꯐ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯔꯦꯟ ꯑꯣꯖꯥ ꯅꯔꯦꯟ ꯃꯈꯟ ꯑꯣꯖꯥ ꯅꯔꯦꯟꯅ ꯊꯣꯡꯕꯤꯗꯣꯏꯁꯦ ꯉꯁꯤ ꯃꯈꯟ ꯑꯩꯈꯣꯏ ꯇꯦꯜꯍꯩꯕ ꯁꯒꯣꯜꯁꯦꯝ ꯇꯦꯜꯍꯩꯕ ꯂꯩꯔꯦ ꯑꯥꯝꯁꯇ꯭ꯔꯣꯡ ꯂꯩꯔꯦ ꯑꯁꯤꯗ ꯀꯥꯡꯕꯨ ꯈꯔꯅ ꯍꯦꯡ ꯑꯥꯎꯠ ꯇꯧꯔꯤ ꯁꯤꯗꯩꯁꯤꯗꯀꯣ ꯁꯤ ꯐꯨꯅꯕ ꯈꯣꯠꯅꯕ ꯌꯥꯝ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦ ꯑꯗꯨꯒ ꯕꯥꯊꯔꯨꯝꯁꯤꯗ ꯕꯥꯊꯔꯨꯝ ꯂꯩ ꯑꯦꯁꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯕꯥꯊꯔꯨꯝꯁꯦ ꯒꯤꯖꯔꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯏꯪꯉꯨꯔꯦ ꯍꯥꯏꯔꯒꯁꯨꯀꯣ ꯃꯤꯡꯁꯦꯟ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯁꯤꯅ ꯃꯣꯏꯒꯤ ꯁ꯭ꯇꯣꯔ ꯑꯦꯔꯤꯌꯥ ꯂꯩꯔꯦ ꯁꯤ ꯕꯥꯊꯔꯨꯝ ꯂꯩꯔꯦ ꯕꯥꯊꯔꯨꯝꯁꯦ ꯌꯥꯝ ꯐꯖꯩ ꯂꯥꯏꯠ ꯊꯜꯂꯒꯦ ꯑꯩꯒꯤ ꯔꯤꯚ꯭ꯌꯨ ꯈꯨꯇꯧꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯣ ꯃꯣꯏ ꯂꯥꯏꯠꯁꯦ ꯀꯥꯏ ꯊꯥꯟꯒꯦ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯃꯐꯝꯅꯤ ꯂꯥꯏꯛ ꯏꯠ ꯒꯤꯖꯔ ꯇꯨ ꯒꯤꯖꯔꯁꯤ ꯂꯩꯔꯦ ꯒꯤꯖꯔ ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯃꯁꯤꯅꯦ ꯃꯐꯝꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯁꯤ ꯎꯄꯨꯒ ꯃꯌꯥꯝ ꯂꯩꯔꯦ ꯋꯥꯜꯗ ꯗꯦꯀꯣꯔꯦꯁꯟꯒꯤ ꯇꯦꯕꯜꯗ ꯃꯈꯟ ꯃꯈꯥ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯞ ꯀꯨꯝꯊꯔꯒ ꯒꯤꯇꯔꯒ ꯈꯣꯡꯕ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯔꯣꯏꯕ ꯄꯥꯝꯃꯦ ꯏꯔꯣꯏꯔꯨꯈꯤꯒꯦ ꯑꯗꯨ ꯀꯣꯟꯅ ꯃꯈꯥ ꯎꯠꯂꯛꯑꯒꯦ ꯑꯩ ꯏꯔꯣꯏ ꯂꯥꯛꯀꯦꯀꯣ ꯅꯝꯃꯨꯀꯣ ꯊꯝꯗꯣ ꯑꯩ ꯏꯔꯣꯏ ꯑꯅꯧꯕ ꯏꯔꯣꯏꯕ ꯇꯦꯛꯅꯤꯛ ꯅꯨꯃꯤꯠ ꯑꯃꯒꯤ ꯋꯥꯏ ꯅꯠꯇ꯭ꯔꯣ ꯁꯦ ꯍꯧꯖꯤꯛ पाकिस्तान हम चकल नहीं थी बोल ꯁꯤ ꯗ꯭ꯔꯤꯡꯛꯁꯦ ꯑꯩꯈꯣꯏꯒꯤꯔꯣ ꯁꯤꯒꯤ ꯀꯣꯜ ꯗ꯭ꯔꯤꯡꯛꯁꯤꯡꯁꯦ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ बोरो इतना नहीं पूरा ꯌꯥꯝ ꯅꯨꯡꯉꯥꯏꯗꯤꯀꯣ ꯁꯤ ꯃꯐꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯐꯝꯁꯤ ꯂꯥꯛꯑꯀꯥꯟꯗꯀꯣ ꯑꯃꯨꯛ ꯁꯤꯗꯩꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯑꯣꯏꯔꯝꯕꯅꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯏꯟꯗꯤꯌꯥꯒ ꯏꯪꯂꯦꯟꯒ ꯀ꯭ꯔꯤꯀꯦꯠ ꯐꯥꯏꯅꯦꯜ T20 ꯚꯦꯔꯤ ꯅꯥꯏꯁ
ꯁꯦꯕꯥ ꯇꯧꯕꯤꯔꯨꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ Thank you.